ngasi ing kumja lising ani kunmari July gi manga irai numit asida aihakna thamjagadoriba si Manipurda mamangai matamdagi hauraga yalongai matamdagi hauraga ngasi phawda Manipurgi laibak lepada khwaidagi achauba thodang kaya yaduna ta laiba akoigi nupi singi maramda maru oina Meitei nupi singi maramda maru oina ngasi aikoina MEIRAA PAIIBEE haina khangnariba aikoigi nupi singi ihau asi Manipurda matau karamna lakhibage haibadu aikoigi December 1999 da phongjakhiba sanathongda yaukhiba sanathong thagi chepong sanathongda yaukhiba Manipurda MEIRAA PAIIBEEgi ihau haiba aduda yumpham oizaraga MEIRAA PAIIBEE si matau karamna lamdam masida horakhibage haibagi matang aduni masibu tabigadoriba khwaigi mafamda sanathongi manindra konsam aihakna ahanbada norukna khurumjari nupi haibasi malemgi mafam kayada nupibu hanthana nupibu akoigi karisu leitana khannarakpagi wari wakhong yumthangnariba leibaksingdasu akoigi mayam ama lei nupibu magi ibhan mapuroibana mai oijoi thak kharagidamukta yonba kaidobana chingbagi wari wakhong leiba akoigi yumthangnaba leibaksingi wari wakhongda larik oina leiba mayam ama lei adu Manipurgi Meitei Khunai manungdadi akoigi nupi sing asi awangba thakta Meitei Khunai manungda awangba thakta thamduna lai haibasi akoigi sagai salairolgi iba matang kayada akoigi maben poki maming na hauba masi thengnariba adugi mathakta Meiteina lairema lairembi oina umang laising irat thongnainariba umang laising kaya ama leiriba asinasu aikoigi Khunai manungdadi nupi sing ase yamna awangba thakta akoigi thamduna lai haibasi adumak takjaba wani adegi record leireba puarigi matung inna su aikoigi kainosi yam leikhre koi saheb singna British na palingai matamda British khupang na thagi British political agent khupang na thakiba khwayan phambi nupi gi record akoi thengnai adegi saheb si akoi isingda political agency isingda tinggiba toti akoi gi ti khazna gi matangda kaithen phambi nupi sing khwaremban phambi nupi singa yanadabadagi muknabadagi ising yam pam tagadi ising da leiroina ising da thadagibagi wari na chingba record kaya lei adegi akoigi si mayam sigi mathakta akoina puarigi lachan leiraba puarigi paringda Meitei nupi gi thongna ai makhoina akoigi leiba asida laurakhiba gi mafam masi thoidongna ama ani khatang panba ai panjaningba haitare masi aikoigi ningthau khomba aikoigi maidingu ningthau khomba Meitei ningthau maidingu khomba si 1432 dagina 1467 bawba aikoigi Meitei ningthau oina pankhiba ningthau ni magi haktakta magi leima linthoi ngambina lowgiba leima Meitei lema linthoi ngambina lowgiba akoigi ningthau khomana atopa lamdam amada akoigi lan daba chathi ngai matam saista akoigi chingi kangbu mayam amana hauraga ningthau leitabe khudong sabadu akoigi lahodana Meitei konungda landanaba khudum channanaba sa kumdarakhiba matam saista leimarembi linthoi ngambina nupagi phije chetlaga Meitei ningthau sadana lowgibagi kaino yamna nungsiba masigi matangda iba lairik singthadana iba akoigi laba samjin naurei thong sayang tanjau si nain nathang mangan nai langmai punglen chin charei ningthau phi pungnung wafak furit na khoibu lanpot mangan nai na phampham le yohei khungphang longna tinbi punamapu laba samjin nauyei thongna leikhi haina pungning athupa yauduna thawa sadana laiba chingmi sing aduda nakhoi kumlakpadi kadauba lakpanu lairen aisu senbi kabo agla mapung yai thenglubabu iran
onde rakle hairakpada makhoi maidingu sana khuya khada chakni yuni jage haiduna lakjabani haiki adumain tawduna sigumba record itihas ki puari hi oiba wari mayam lei madaida makoina akoigi mayam duda yuga pithaga linthoi ngambina akoigi landar aiba mayam du hat khiba Meitei ningthau phambal kan hiwagi wari kaya lei adui mathakta nupi singi tonganba Meitei ningthau konungda nupi singi akoigi moigi loisang leidana leibaki oiba aruba matangda ningthau makpu wayedanaba akoigi loisang lingdana keno tawrami tawramba chatnarambi lerami konung manunggi oiba akoi thabak sing amadi ningthauna chatkadaba lamchat sajat yengchinabagi damakta akoi lerambani adu makoi jingdu selungbi hanjabi manung phamnungbi thumlungbi ngarungbi phorungbi sarungbi dolai pabi haibana chingba akhoi moi nupi singna pairamba phau keno pham chingni adu ningthauna lichat sajat kairakpa matamda akhoi yengsinduna bichar taunaba nupi phamnaibi mapan namasu akhanna ningthau konungda lerami masigi record si chairairongba maharajna पांबा मतमदा निंगथौजी अदु चटकदबनी अदा चटकदबनी नियम कयाना चटनबी कांगलोन कयाना पुल्लगा लेबा निंगथौनी हायदना माना कुशी तौबा यादबनी अदो चराइरोंबगी मतमदा मागी लेमा अखोई नुंथिल चाइबी गी मनाक्ता चटनबी वांगबदा अयुक नुंथिल अखोई नुंथिलदा चलुबदा अखोई फमनाइबी अहुमना फारगा वायेंदना मैहुमना निंगथौदा अखोई दंडी ओइना पीगिबगी वारी लई मसिसु लाचनदा लेबा रेकॉर्ड नि हाइबदी अदुगुम्बा नुपीसिंगना अखोई निंगथौगी ना लालकपा खोंथांग थांगपा मतमदा हौबा सेमदोकपीबा ngami हाइबा ना चिंगबा लेरंबा अखोई लेबाकनी मसैसदा हुजिकी दु निंगथौदा फारगा निंगथौना अरानबा थबक तौये हाइदना फारगा दंडी मैहुमना कंदना दंडी पीबगी मथक्ता मोय निंगथौ फाबगी अखोई लौ पीगदबनी हाइदना नुपी सिंगदुदा नुपी फमनाइबी सिंगदुदा लौ परि मंगा पीहनग्रगा अदुगी लौदो हौजिक लौफमदु नुंथिल चाइबी लौ हाइदना हौजु फाव खंगनदना लेयना अखोई हाइरी मसी करम्बा मणिपुरगी करम्बा लौकोनदा लेबनो सोइदना लेरमगनी लेय हाइरिबनिना मसी सबसाबा मफमति आई थिजिन जरुद्रे सुमाइन तौद्र अखोई मणिपुर इतिहासता नुपीना लिंगम्बगी वारीसी याम लेखरे अदगी साहेब इसिंग तिंगिबा साहेब खुपांगना थाबा अदगी नुपी लानगी वारीदी नुपी लान अहानबा अनी सुबगी वारीदी मयamna ख्वाइ खंगनाबिरे सुमाइन तौदना लाखिबनी लमदम मसिगी चीरबा ngasi bawe akoina hingjaraiba akoina bhap tajarakpadaina ngasi bawe hingiba matam masida su Meitei nupi mak nalamdragadi akoigi leibak miyam khunai Manipur haiba leiba asi kadom da chatlamgadabano akoigi tambangamda hidaba akoigi tampham kaya akoigi chahi matang asi bawda junga si bawa thengkang kaya rak thengnarakrabani hauji su akoigi iramdam asi akoigi Meitei nupi gi khunai gi thongna maringje na si leiramdab taragadi karam tawramgani haiba si akoina khanbada chambamnaba pokpa akoi nupi gi Meitei nupi gi thongna maringjel jingsi yaudragadi akoigi iramdam asi kari oigani haina pakhatningai oiba adumba mawongda akoi thengnajari ada masi matangda ngasi akoina Manipurda MEIRAA PAIIBEE si MEIRAA PAIIBEE haiba wahi si mo karamain tawna tholakkhibano hana itihas ki matamda puari gi matamda anganba matamda MEIRAA PAIIBEE haraga khangnaraga leirakhiba natte adu masi MEIRAA PAIIBEE haiba ji karam na tawra thola aga masigi ihau si karam hain tawna anova Manipurgi anova matamgi Manipur asida karam hain taw lakhibano haibadu aihak na phongjaramba sanathong thagi chapong sanathongi December 1999 da yaukhiba akoigi Manipurda MEIRAA PAIIBEEgi ihau haiba wareng adu ai pathokjage ai wareng adu pathokjari Manipurda MEIRAA PAIIBEEgi ihau Krista kumja lising amang chamapan humputara manga haibadi 1975 ki December tang kunthra leibak pokpa numit
Kakching Khulengi Turil Awang Leikaida Leba Yu Yonpham Amada Yu Thakliba Mapuroibabu Kauba Chatlubi Nupibu Yu Yonbaduna Thina Purakhibagi Thodok Ama Thoki Thodok Adu Tanarakpadagi Matamdumakta Leikaida Saksanabagi Punmin Narambi Nupi Mayam Ama Hauraktuna Chinda Paudana Duna Khatna Chainabagi Thodok Ama Thoki Madugi Matung Tarakpa Oina Mafamdugi Nupi Singna Leikaiduda Yu Yonba Thakpa Thingbagi Akanba Thabak Paikhatpa Horaki Maduda Nupa Oiba Kayagi Su Achauba Sahajok Phangduna Manipurda Khwaidagi Ihan Hanba Oina Nupi Singi Oiba Nisaban Loop Semki Loop Asigi Ahanba President na Srimati Achaubi Devi na Aduga Secretary na Sri N Modhu Singha Advocate na Oiki Loop Asina Kakching Lamdamda Yu Yonba Thakpa Thingbagi Akanba Khongjang Sangsil Lakhibata Natana Manipurgi Atai Mafam Singdasu Nisa Thingbagi Ihau Sagat Naraknaba Akanba Inot Piraki Maduga Iroinana Atai Mafam Singdasu Nisaban Loop Sengat Narakpa Hudok Naraki 1976 ki April 21 Nomaijing Numit Nauria Pakhang Lakpa Kendrada Nupi Mayam Ama Punsin Naduna Achauba Mifam Ama Pangtoki Maduda Matamdugi Manipurda Yam Nakiningai Oiraba Mawongda Yu Yonpham Marang Kaisel Laktuna Naha Ahal Khaidaba Maru Oina Nupa Singi Marakta Paktak Nana Yugi Nisada Lupna Rakhibabu Lupna Raklibabu Thingnanaba Warep Loki Matungda Manipurgi Nisaban Lupsing Kusam Naduna All Manipur Women's Social Reformation and Development Samaj Kauba Loop Semduna Manipurda Nisa Saba Yonba Thingbagi Akanba Ihau Sem Sagat Lakpa Horaki Loop Asigi Ahanba President Srimati Chaubi Devi na Oiki 1980 April Mari Irai Namit 1980 4th April Friday All Manipur Women's Social Reformation and Development Samaj na Manipur Sarkar da Manipur da Yu Yonba Kudaktagi Thingadabani Manipurgi Cinema Hall Singda Ayuk Pung Taral dagi Utliba Show Thingadabani Nungtigi Tangai Padaba Pot Chai Singi Mamal Hengat Haloidabani Amasung Lalhauba Singa Yanaba Puraktuna Makoibu Sadharan Punsida Tilhannaba Thaurang Paikhat Kadabani Haiba Wakat Mari Thamduna Ayuk Pung Manga dagi Numidang Waram Pung Taruk Phawa Manipur Ban Kauki 1980 May 9 Irai May 9 1990 Friday Haukiba April gi Tang Kuntaruk Thangjagi Ayukta Patsoi Lamkhai da Lalhauba Singna Enbush Tawduna CRPF ani Halam Laga Nongmai Lakhi Badagi Langjing Dagi Pat Langjing Lakhi Badagi Langjingi Patsoi Kunauda Operation Chathaduna Micham Praja Singbu Ot Naibata Natana Apikpa Macha Kolibi Mau Naha Amaga Chahi Nauriba Nupa Macha Amaga Imphal Municipality da Mathau Karakpa Driver Amaga Atopa Micham Nupa Amaga Punna Mioi Mari Kaptuna Hatkhiba Amasung Madugi Hek Nunganba Tang Kuntaretana Khwairamban Manungda CRPF na Kapthorakhiba Nongmai Gulina Panbadagi Kaithel Phambi Ama Sikhibaga Loinana Phaudorakpa Maruna Urkuldagi Chingmi Ama Sokhan Khibadagi Thodok Singna Maram Oiduna Haurak Lagadaba Miyambu Namthanabagi Damakta Matamdu Foreigner Isugi Matangda Satra Singi Akanba Irang Su Laikiba Matangni Hujiki Miyamna Haurak Lagadaba Ihaudu Namthanabagi Damakta Imphal da Curfew Lautoktuna Imphal Kaithen Kanarubadagi Amuk Kaba Hek Haubaga Kaithel Ima Ibel Singna Khwairamban Manungda CRP F Changhan Danaba Ihau Sagatpa Horaki May 14 1980 Wednesday Yumjagaisa Ngarang Tang Tarahumdoida Manipurgi Chief Minister na Manipurgi Irang Laksinnaba Manipurbu Disturb Area ni Lautoktuna Santi Rakhyagi Thabak Singbo Army Makutta Sinaragani Lautorakhibagi Mayokta Tongan Mafam Singdagi Laknaba Nupi Singna CM Gida Chattuna Haijarui 16 May 1980 Friday
ꯑꯩꯈꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯩꯈꯣꯏ 1980 ꯃꯦꯒꯤ ꯇꯥꯡ 13 ꯏꯔꯥꯏ ꯅꯨꯃꯤꯠ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯧꯅꯔꯛꯇꯨꯅ ꯏꯝꯐꯥꯜꯗ ꯑꯆꯧꯕ ꯔꯦꯂꯤ ꯆꯠꯈꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯃꯤꯑꯣꯏ ꯅꯠꯇꯅ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯍꯟꯒꯅꯨ ꯏꯔꯥꯡ ꯊꯣꯛꯄꯗ ꯀꯩꯊꯦꯜ ꯂꯦꯞꯍꯟꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯆꯦꯔꯣꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤ 17 ꯃꯦ 1980 ꯁꯇꯔꯗꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯃꯦ 13 1930 ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯔꯦꯂꯤ ꯆꯠꯂꯒ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤꯇꯤꯟ ꯄꯥꯡꯊꯣꯛꯈꯤ CMꯒ ꯎꯅꯈꯤ ꯑꯥꯔꯃꯤꯕꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯍꯟꯒꯅꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯤꯆꯝꯁꯤꯡꯕꯨ ꯑꯣꯠꯀꯅꯨ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯔꯃꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯂꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯉꯔꯥꯡ ꯇꯥꯡ 13ꯀꯤ ꯇꯥꯔꯤꯛꯇ ꯋꯥꯔꯣꯜ ꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯋꯥꯀꯠꯄ ꯆꯦꯖꯥꯏ ꯑꯃꯁꯨ ꯆꯥꯏꯊꯣꯛꯈꯤ ꯃꯇꯨꯡ 1980 ꯃꯦ 19 ꯃꯟꯗꯦ ꯑꯩꯈꯣꯏꯒꯤ 1930ꯒꯤ ꯃꯦꯒꯤ ꯇꯥꯡ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯏꯃꯥ ꯏꯕꯦꯜ ꯅꯨꯄꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯃꯨꯛꯁꯨ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤꯇꯤꯟ ꯄꯥꯡꯊꯣꯛꯇꯨꯅ ꯑꯥꯔꯃꯤꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏꯗꯕꯅꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯗ ꯑꯁꯤ ꯑꯅꯥ ꯑꯋꯥ ꯑꯅꯥ ꯊꯣꯛꯍꯟꯈꯤꯕꯁꯤꯡꯒꯤꯗꯃꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯦꯞ ꯂꯧꯔꯒ ꯑꯃꯨꯛ ꯔꯦꯂꯤ ꯆꯠꯇꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯋꯥꯔꯦꯞꯁꯤꯡꯕꯨ ꯄꯤꯁꯤꯜꯂꯨꯗꯨꯅ ꯈꯪꯍꯟꯈꯤ ꯃꯦ 26 1980 ꯃꯟꯗꯦ 1930ꯒꯤ ꯃꯦ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯀꯪꯂꯩꯄꯥꯛ ꯀꯟꯅ ꯂꯨꯞ ꯀꯧꯕ ꯂꯨꯞꯀꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯑꯥꯔꯃꯤꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯡꯒꯗꯕꯅꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔꯁ ꯑꯦꯛ ꯂꯧꯊꯣꯛꯈꯣ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯜꯂꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯑꯣꯠꯀꯅꯨ ꯃꯄꯥꯟꯒꯤ ꯁꯤꯐꯥꯏꯁꯤꯡ ꯂꯧꯊꯣꯛꯈꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯔꯦꯂꯤ ꯆꯠꯈꯤ 1980ꯒꯤ ꯃꯦ 28 ꯃꯦ 1980 ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯋꯦꯗꯅꯦꯁꯗꯦ 1980 ꯃꯦ 28 ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯀꯥꯡꯂꯨꯞꯅ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯁꯔꯀꯥꯔꯒꯤ ꯑꯊꯤꯡꯕ ꯂꯩꯗꯨꯅꯁꯨ ꯅꯝꯈꯥꯏꯗꯨꯅ ꯏꯝꯐꯥꯜꯗ ꯆꯠꯈꯤ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯁꯨ ꯄꯨꯂꯤꯁꯅ ꯅꯝꯗꯨꯅ ꯒꯥꯔꯤꯁꯤꯡꯗ ꯍꯣꯏꯒꯠꯂꯒ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯊꯥꯗꯣꯛꯂꯨꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯄꯥꯡꯒꯩ ꯇꯝꯅ ꯄꯨꯔꯛꯈꯤꯕ ꯒꯥꯔꯤ ꯑꯃꯗꯒꯤ ꯈꯨꯔꯥꯏ ꯁꯂꯥꯟꯊꯣꯡ ꯃꯌꯥꯗ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗꯒꯤ ꯃꯤꯔꯣꯜꯂꯕꯤ ꯑꯃ ꯇꯥꯗꯨꯅ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯥꯌꯣꯛꯇ ꯑꯀꯤꯕ ꯄꯣꯛꯇꯅ ꯂꯦꯞꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯃꯊꯪ ꯂꯤꯡꯅꯔꯛꯄ ꯍꯧꯔꯛꯈꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯅꯤꯁꯥꯕꯟ ꯂꯨꯞꯁꯤꯡꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯍꯥꯏꯅ ꯈꯪꯅꯔꯛꯄ ꯍꯧꯔꯛꯈꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯈꯛꯇꯅ ꯍꯧꯈꯤꯕ ꯍꯥꯏꯗꯤ ꯃꯇꯝꯁꯤꯗꯗꯤ ꯆꯍꯤ 15 ꯍꯥꯏꯅ ꯏ ꯑꯗꯨ ꯉꯁꯤꯗꯤ ꯆꯍꯤꯁꯤ ꯌꯥꯝꯃꯦ ꯆꯍꯤ 50 ꯍꯦꯟꯅ ꯍꯥꯏꯕ ꯌꯥꯔꯦ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯁꯤꯡ ꯊꯜꯂꯦ ꯃꯦ 23 1999 ꯅꯣꯡꯃꯥꯏꯖꯤꯡ ꯁꯟꯗꯦ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 12 ꯑꯩꯈꯣꯏꯒꯤ ꯏꯪ ꯀꯨꯝꯖꯥ 1917 ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯍꯧꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯝꯐꯥꯜꯒꯤ MDU ꯍꯣꯜꯗ ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯑꯍꯩ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯦꯒꯤ ꯇꯥꯡ 19ꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯋꯥꯔꯦꯞꯅꯈꯤ 1999 ꯃꯦ 28 ꯏꯔꯥꯏ ꯏꯝꯐꯥꯜꯒꯤ GM ꯍꯣꯜꯗ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯁꯊꯥꯟꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯂꯅꯥꯏ ꯁꯪꯁꯊꯥꯟꯁꯤꯡ ꯄꯨꯟꯅ ꯈꯨꯠꯁꯝꯃꯤꯟꯅꯗꯨꯅ ꯑꯍꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯃꯤꯠ ꯄꯥꯂꯟ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯈꯣꯡꯉꯧ ꯏꯍꯧꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯉꯁꯤꯒꯤ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯁꯤꯡꯅ ꯆꯥꯎꯔꯥꯛꯄ ꯈꯪꯃꯤꯟꯅꯅꯕꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯔꯝꯗ ꯀꯔꯤꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯁꯤꯡꯗꯨꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯅ ꯅꯩꯅꯕꯅꯤ ꯂꯥꯏꯔꯤꯛꯁꯤꯡ ꯏꯇꯤꯍꯥꯁꯀꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯂꯤꯇꯔꯦꯆꯔꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯅꯥꯠꯀꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡ
mari leinaba scholar research scholar kari singna nainabani ado ayambana di panadabani ado hauraiba miyam singna Manipurda ngasi MEIRAA PAIIBEE haidana leiriba sigi ihau si karamai tawna lakhige haibadu charakpa ma khangminnabagi pandamda thamjaba si matang asida losinjage ado amukasu sanathongi Manindra konsam aihakna tabiriba khwaigi mafamda nolukna khurumjari